Bema, yaiphahen, loidribro nangbo. Loi ma, lage. As, ningtham thagi matamse kuidreda hojikse. Aingonda na khara hena sabra kenum taweba. Sarabane, kalen se ngantana hore. Ngasigi temperature kayam lay haibadu Alexa da hangudana. Nangonda kak sarabrai badu khangdok na ba. As, ai khoi magi advance khoi sidi. Hangese. Currently, it's 69 degrees with clear skies. You can expect more of the same tonight, with a low of 56 degrees. Nangi script mangkre haibadubu hangnarabro. Print out ka lauraga ngayhak yeng na ba? Hoi ma, ay pari da call tawrage. Ngasi full rehearsal su tawni haibani. Tawro dudi. Hello, Yaifa. Good morning. Good morning, Pari. Ngarang pung mapalda full rehearsal hainakibado. Nang script to simha purabo. Aido script kaida thamkhrabano kaure. Adugi nangi do scan tawraga khara thabiro haigena call tawra ine. Thabudi tharake. Ado nangi do kadai da thanamge khangnaba nangi brain gi window do hanglaga umtang hangudana. As ai ningsindreda. Ngarang aikoina rehearsal to phum ka do. Aduda kaurama male. Script ama ni lairame nangi su yaurame. Ai ma. Ai di ngarang waman bagi yumda haning bagi mayai duna kaurame dana. Yarase group ta tharake WhatsApp hango. Hoine tharo ne. Thagrabane phangaba. Lai. Thank you. Thengaktra su yare. Khara paro. Naishindaba yadamni ko. First time abadokse. Is. Ai yawbani na sorry da dubudia. Hoida. Nganta thengnarase. Ado nang noi mana drop tawduro. Natradia. Nang lo bala ka hairo. Nangi bag maning do ayam napninge ba. Ho gari yadre. Is likhrapo ni he. Ai asheng ba yadre. Auto da lakadoine. Ho yare loisilaga ngairamo. Mamaga pick up tawrage. Adudi yam nungai bai wani ne. Okay, bye. See you soon. Thamme ko. Hoi. Ma, breakfast loirabra. Breakfast ka lairi. Nangi script haidudi. Pari na thare e. Digital technology haibase kanadra yeng. Hoi ma, aikoina hojik sizinariba digital technology sidi khara khaki wane. Hayeng waidi miyoi begi punsi ase makoina oina control tawkhiba yai. Hoine. Ima, si mayam si noigi sociology class ta su tambrane. Masida yumpham oiba chapter yawi. Yamna di natte basic concept khara haibaduni. Ado aidi wakhalbu tawrude. Noigi skit haibadubu karamba thim da sanadoino. Artificial intelligence ki maramdane ima. Social scientist oijarabasu aduwai matangdudadi imadi mai se khara mammebo. Artificial intelligence tagi hendoine aikoi gi thim se. Aikoi madawna expert hai tare. Haidi lamamage expert oiba AI ge expert system. Khajiktang sandok na hairaune ima subhab tanaba. Yes, I am an expert system robot. Adongi khangning basing hangbiu. Yare he khairaga sumlai masiba. Ima aigi se rehearsal tawrin haiba. Hai namana ba khaigane horen college da tawro nangi acting do expert system haibado adu dang karino hayoba. Artificial intelligence kine masi tongan balam singda loina chanda sane.
haibadi machine oi bayai tongan ba software sing oi basu yai aduda expert haiba ma yauri badudi machine natraga software na karamna expert oi gadori ba expert haiba sidi mi dagini hainai subject expert kaina hoi chumema sigi expert system hari basisu lamama da khang hairaba guide natraga expert amaga changdam na bayai masina knowledge yamna leiba migum kanagumba amabu lamjing lamtak pi bangame problem ama solve to bangam batana reasonable oiba wagase mi amaga chapmana na ngang bangame adudi yam phaina adugi sumathakta kanagumba mana yam ka hensilaglaba masina misak adubu sandongna takpi bagaloinana advice phawba pi bangame kari no khudam khara hairo une horen class ta interact tawba nungai ni nangi topic si is aikhoi magi se expert system oirudoine ba khai duna leire no matam si theng labani hairo point lagi se ima nang se expert system ama oina laure se bauji aduna masigi software singsina imagi system sing de yauri ba knowledge mayam se sizinaraga problem ama solve tawgadori bane haibadi imana horen class da satra singa interact tawnagani dana maduda imana expert system amagi role lawgani satra singna imada hanglakpasing imana loina vapta na batakani adubu imana satra singda haigadori bawa singdugi ahanba information di ngasaidagi aina imada haiba singa sinatra imagi mathawna satra singna hanglakpadu vapta na batakpadu natra aduna khudamoina lamsigi expert na aine ai khange aina computer ni haina khallasi aduga nangna expert ama oina data mayam ama aigi system sidang asaidagi hapchallibasi tare ne hoi asumna data mayam ama system ama da hapchilaba matungdadi madugi software do misama manasu hekta sizinaraga khangningbasing irai laina khangba yagani hoine irai laina hairabada horen class da mahairoi singda nangi aingonda hapsilliba knowledge mayam se aigi through dagi makhoida laina khangan mangamlani hoi adumak neima si mayam se loina na khoigi script to the effect tawbra mina hek laina khangba khudam gadi hapraiba as aikhoi magi se loina khangdoge sini ne hoine hairo ne khwaidagi kamal oiba khudam si mycin blood infection lying with the season masina anaba ama magi symptoms sing amasung medical test result ki matungina diagnose to bangame yam nungai re adudi human expert amaga sapmana na mathau tawbagi wani ne adu khang nati ima aina maka hairak toise tardi ima dingak tum ngakani hairo une ngak lage ne tarage hairo oba analyze tawraga diagnose tawraba matungda kari hidak chagani haibagi course of treatment fauba haibangame science and technology na punsillaga afaba angakpa mayam ama tawbangambagi wani ne mane ma aduga atopa mana dendrel masina chemical analysis ki damak season masigi expert system masina spectrographic data sizinaraga molecular structure predict tawbangame horel di satra singasi mayam si khangbada yam nungairani aduna ima matam kharagi matungdadi cancer si irai laina layeng bangamba laina singi manungda yawradabane matang sida PhDES panbayai masidana mana fangliba data do yenglaga anaba amagi cancer si karamba makhalno kari stage yaure haiba irai laina takpangame hoine cancer haiba singan na khanghorabadi irai laina layeng bangamba laina ni khudam mayam ama laikhreda ima aidi masigi matangse yamna interesting oi aduna miyoy bagi seba tawnaba AI da higher study tawge khalibani aidi yam phaine miyoy bagi seba haibasidagi henba ama leitrabani aikhoigi college da host oigadoriba tech festival se soidana yengo ima knowledge anauba mayam ama khangogani soidana yengadoribani ado noigi supervise tawba oza ama leitro nakhoi ngakta thadokpadi yaroi competition se national level da tawrakadabani na adubudi aikhoigi sir Mangal na supervise tawrine script sisu magi idea ne Mangal haiba Professor Mangal duro haima madi agi childhood friend ne madi am phabane watana bathokpani mane artificial intelligence ki di mana authority ne
Ministry of Human Resource and Department of Science and Technology na Artificial Intelligence ki matang da semba committee adugi su member ne madi. Is yamna nungaiba pauni ne. Congratulations tawningi. Sir Mangal na su aikoi bu yamna pukning chang na gai tawbiri. College ki mingchat puraktaba yade haina pukning su yamna thaugat pi ima. Smart team. Kanna hotno. Satlu. Lushin na ba tawro ba? Hoi. Branch oina sarasi. Ngasidi wari da pung si ayaw kre. Hore nang drop tawrambada noi Sir Mangal do unaramge unadaba kuire. Hoi ma, Sir na su yamna haraw ni. Ado Lembi dagi Pari su khara pick up tawkrase. Magi gari yadre hai. Hoi hoi. Hauzik matam sida noi bike ka tonghan basi aidi pamdrabani. Good morning, Pari. Morning, ma. Isa na ngay layram lita na. Kakalo. Hoi, ma. Oi, chak zara bro nang. Nangi hongna bi achoy pasabi canteen da ku chen bido. Ngasi di yaroy ko. Rehearsal maraktaga lepong amoy. Chak ngan banina lamakadaba male. Yaiphasu branch soina pizarakle. Horen lamlakani dana lunch box masama di hapkibani. Wow. As ima kaido bai hairunu nang ba. Sinu pase mi gi tiffin mun bayam kan bane hai ba. Yung ne. Pari, baba mama di nungai ni ko. Ana ye yaudaba natro. Hoi, ma. Thoidok pa yaudi. Marak-marakta ima busu adum ningsing bane. Aikoi babadi noma radio talk amada ima na ngangkiba human behavior and nutrient haibado. Aduda adum sonduna leirabani. Aina thank you haire I hayo. Aduga handaki nakogi tech festival gi skis ki idea sisu phajai innovative oi aikoi yaiphaji ko robot sadauri nangdi kari sadauri Aina subject expert to sari ma. oh Ado yaifase nubi oirasu mon ba piet po oidaba sida robot mali aidna koi myamna robot ado sahan bani ma. Kin sima khudol tamjara kani nang hor kanu he. Pamjade. Ado ima. AI gi matang da aikhoida leiriba knowledge asidi khara khaktani. Adubo khara dang khangba fawba sida yamna nungaiba makha yamna khangning ba fawhole. Nakoina su hena thawai yawba dunani mapung phana mahai yan ba haibasina thawai yawba haibasina thong oigedori bani. Ado ima. Aina khangning ba mana artificial intelligence na tawriba mayam se data mining la natraga asidagi hena kopsin ba amarasin. Aina khanbada hena luna chansilakpada masa mathanta augmented tawba mathanta hena chawthokhanba masi oigadaba male. Hoine augmented reality haibasisu chapchana maru oiba area amane mobile phone computer gumbagi digital visual elements sound mayamase physical world ga chaman hanba ngamlibasin adugi sumathakta miyoibadi omor nate do mana siba matamda magi lawsingi pukaisu adumak loina khragadabane adubu AI ge expert system hairibasidi omor ohawgani dana aidine omor haiba punsi adudagi numit humni dang jon tharaga sijage haidana ne lai ninglibani ningni nang science and technology dane emotional oibagi mafam leite ko nakoi ni gi wari do adum nungai ri haigumana nakoi gi export system haibaduda aigi khanjariba knowledge khara sisu hapjinduna thamningle omoroi hongna ba ima adu sune matam gi matung ina soidana yarakani wari nungai ri ngeda nakoi college bu yoksila ene se nakoi gi discussion do loisillo ima na ikoi gi Sir Mangal unakini haibado mahadi mayam gi rehearsal tawfamda leiramba yai tech festival gi college in charge sumana oibane hoine leibra yengusi ima lepta hana oina yeng ima lepto oina hana yengluse sarna ne handa humanoid robot loksing ko wa ma design tawbane adusu tech fest asida puthokadabane adugi mahak thabak yamna chinbane baima hoi lepta hana chalasla oima tu aina haidra sardi magi lepta leire to hoine he nangi AI system gi prediction sidi anai biniko Good morning, sir. Sir, I am Sanjarake. Good morning. Nakoigi rehearsal gi mi shu hograbra. Hall day or sir.
Sir da surprise ma pige na left ta na changlai sine. Kari surprise no ne. Sir, kanano malai se khangbra yone. Ai, Madam Lembi. Udam kuireda. Hana digi kaisu hongamdri. Nungai biri ko Professor. Nungai jari. Kuirabagi matungda amuk thengnabasina amuk ke henu nungai re. Kamdo biri. Ai su nungai jari. Tu yaiphahen se ai isanupi ni. Oh, ai di han khangdabani ni. Madi yam thawa yawba mai roi. Nangina sanupi oi. Lao thamsi. Ai sa ko ke. Sa thaksi. Pari nanga yaiphaga su phamalaw ni. Saga tawbirurano wari dum sase sa ai khoi sargi leb sidi on to ok na phaza khreda. Hoi. Ing na sikna mahau sa lai rembi gai do swai da loi na leiram do mali sargi sidi. Formality faudi. Ado sida family ba mayam se expert system amano observe tawribani ko section no fambi ko kizareda Aikoi na uba ngamdaba mit mayam ama thamamdaw mali bo sir gi sidi camera gumba thamamdaw mali. Sir, aikoi ko ka ingaw ngaw reda. Kamai no observe to holino. Na khoi gi khangning bugi ihul du ni darkar ori se. Hairi ba mayam se National Tech Festival da utka dori ba na khoi gi presentation gi theme expert system amasung artificial intelligence hairi bu singsiga mari lengnari bani ne. Na khoi na khangdaba mayam ai gi robot loksing da hanglabasu ayam khangani. Ma su na khoi gumna smart oirabani. Manani mayam bu observe tawduri se. Hoi sir, loksing dagi su mateng lo ba haibaduni. Na khoi gi play du the science and the technology asi achamba mina laina khangba ngangado ba londa phongdok na ko na gadom. Aduna na khoi Madam Social Scientist Professor Lembi gi mateng lo su yani ko. Sar na pangta he takpiri. You are welcome. ID makoigi artificial intelligence amasung export system haibase haipet khanglu badagi pungau he ngau khrabani sir. Siri yam interesting way area ni. Khara khanglu badagi khangning bang haktane henjil laklabani sir. Yam ngai jai aina khangjaba khrasu haijaraki. Sir. Adugo aigi expert system gi wang madagi di hangbirakanu ko. Artificial intelligence hariba asima export system amani. Aina sum khanjariba. Aduga export system ama amuk thogalakliba sina haibadi export system amagi manungda export system ama leigadoriba sin. Interesting question. Social scientist amana hanglakpani haibadu onthokna pakchakre wa hangsi. Onthok ba haibire da sir. Expert system haibasi AI gi maruiba research domain singi marakta aman. Ahan boina mase Stanford University USA gi researcher sing hudokiba. Expert system haibasi yamna lirap complex oiba problem sing solve tawna bigdam semba computer application sing. Masi ka hena khang herba mioiba amadagi hena mathau pangba ngamna bambong da semba. Masibu software gumbara natraga atoparo sir. Hoi masi knowledge base amada store to ba knowledge sing sizinaba ngamba software makhalaman. Oh, masina human expert amagi mathausu tawba ngamba natra. Hoi sapsana tawba ngam. Asumna expert system amagi mai pakwa haibasi accurate amasung precise oiba haibdi attain ba asumba knowledge sing khomjinba ngambagi makhapo. Masida knowledge hairi basina kari oira kadori bano. Sumi khamina ba yaba wafam. Pari yaiphahen nakhu ani su tasal. Hoi sir. Data ma haibase fake mayam gi collection adubun. Masida information sing data oina organize tobani. Aduga fake sing aduna tax domain oina seman. Asumna data information amasung past experience mayam punsin ba asibu aikoina knowledge aina ko ba yai. Sir, disturb pudi tawre. Matang sida ay su khangning ma leire. Hangune sidi open discussion ni khangning ba hangadobani. Expert system amagi knowledge base ki components sing si kai kai no sir. Factual amasung heuristic knowledge hariba anisi. Sir, anisi ki khenaba sina karino. Factual knowledge haibasina
knowledge engineer amasung scholar sing widely accept tawnarabo yata yanarabo information sing adun aduga heuristic knowledge hairiba sina kana gumba amana posak amubu hek ubada posak adubu sini haina khangdok jaba ngamjaba samna mental shortcut haibatar problem ama solve toba aduga yam thuna judgment toba ngambagi gun sing asin sam ni hekta guess toba ngambado haibadi aikhogi social expecting si technology ne encroach tawrakpa lam khopsil lakpagi wani ne hoi aruba problem ama solve tong abi dam khang heraba human expert ama sangi toy masung hari ba expert system asidati miyoiba amagi gyan loksing asi database amada tungsin duna aikoi computer programming ge lon da hairaga if then else rule haiba phom adu da tham yamna luba problem ama masina sandok na takpa ngambra nammi scientist singna intelligence machine si sizinari ba mi adu da advice piba amasung sandok na takpi ba ngamna ba mawongda design toba technology si ayong na kumang chawsin lamla bazan ine aikoi social scientist singi masi amat takhangdra bani taurisi ima masi digital gap na thohan ba haiba tare Pari ne hari bisda asumba miyaw amaga knowledge share tongno bagi gap ama dum leire maruina bharat science and technology ga social science ka punna chamina bangamdri ado sir aikhoigi play dudadi scientists technocrats loinana social scientists mayamgi cooperation fazana uthokna bhotnei ko madu afaba khongthang aina sum khanbada masigi expert system si medical science tan hena popular oiba mal hoi madu su kharati sumi adubu aigi motadi masi fil khudi motka yamna popular oirak libra hain khali ana layangi lamdadi pathfinder hari base yamna marwoi buklai man masina laina makhal humpu dagi hena masak khangbang batana tana laina layong sama hena khangbang ado sir masigi expert system asina covid-19 ge solution di pi bangamji adu mokpu scientist singna laina sigi solution amasung vaccine puthongna bo honabada expert system haibase sizinari bani maduna mai paklabadi miyoiba khunai gi oina yamna kanaba amadi oigani ko technology ne advance oiba henkal pagaloina na masigi industry sisu sakut pa henkal kadori bani sa aikoi yaiphahen su magi higher study di lamsida tawningi bu hairi bani madu yamna pungning thogot ningai hojikti institution mayam amana artificial intelligence ki tongan pe specialized course hangdok na robani as sir adudi yam nungai buwane aidi expert system da research tawge khalibani tawgadobani aikoi no su mateng pangani ado sir expert system da engineer singi role sina karin engineer tamliba maheroi amagi yamna singba wahang haiba tare masimadi asengba ai siam khangninge sir masigi matangse ai haige se knowledge engineer ama haiba sigi magunsi empathy quick learning amasung analyzing skills sing asini aduga system engineer amana subject expert amadagi information sing record tawdun loksili interview obe yai natraga subject expert tuna tawriba thabak sing adu observe tawraga websu yai asumna khomjiliba information mayam adu engineer duna interference machine amagi matungina if then else rule seasonaraga meaningful oiba mawong da organize taw aikhoina khalluriba expert system asidagi masine yamna henna kuptharab aduna my dear future engineers system sigi architect soidana oigadabani ko na khoi ado sir aikoi karamba field da chat payagani masigi field sidi yamna pak saukre kudamoina design domain masidi yauri besina camera lens design amasung automobile design aduga medical domain dana laina ama nahalapagi maram khangtokpatagina aikoi miyoibada thang thaba operation toba khawa aduga monitoring system haribesina asangba petroleum pipeline gumbada kadai di yui haiwa khangdokpa leakage monitoring sir machine loirabra loidri
possible fraud su detect tawbu ngami sell thadok thajin gi suspicious transaction stock market trading airline amasung cargo scheduling yam khre singthog liba makai loiba naira do masigi mayam si puthok liba scientist engineer mayam sigi dama khuba khuduna thagat ningi aidi hoi ai su future genius or pa yari ba ai gi mayorishing yaiphahen amasung pari makoi bu puning thogat po wena khuba khubusi yawo tare dana ai khoi maga sarga sidi yai he ihe haye do bam chi tha hore kari oi birabna sir expert system gi season pham kan pham se wakhal na lam ba phang gi wang masigi production cost reasonable oi ai khoi mayoi ba sangdam na bada error re su yam nemi emotional su oiroi tension su lerado aduga leptana thabuk su su ngam asuk kanaraba posak ama miyoi bagi dama khudol tamlakliba engineer singsi thagat ningi aduna my dear future engineers nakhoi su sok thaba nai gan honagadabani aduga nakhoi gi tech festival gi na best of luck kan hono thank you sir thank you sir haima wari mayam ama nungai ringeda matam ga haukiba khanghaudre college class leibani khangning badi mayam leidi nakhoi gi tech festival gi invitation phangdrabasu aidi saru yarani yaiphahen Pari my best wishes for your team thank you ma adudi ngasi gi di mayam swai de kaina na batawrasi lengbi ro payam nungai jare ai su nom ko thok charake soidana koi thok pira usar adudi mayam kaina rasi yaiphahen Pari sir nakhoi ani rehearsal hall da salamo ai su lage hoi sir sir ge robot loksing da su ai khoi chatlage hairong khige bye loksing see you Thanks. I hope you have a nice day too. Hauzik tabire science serial Hayengdi Youraklani Taramatoi Shuba Tangkak sida saktam langkiba sindi Professor Mangal gi saktam da Khuraijam Sarat Thongam Thoithoi Lembi gi saktam langkibi Pari gi saktam da Huidrom Sandeep yaiphahen soibam Roshini Lila si Dr. R.S. Yadav na Ingrazi londa ibadagi Sapam Dorendro na Manipuri londa amuk hane itokpani. Thauramasi All India Radio Imphal na Vigyan Prasar Noida amadi Manipur Science and Technology Council ga kusam na duna putok jabani. Thauram putokpi Keisham Kabita putokpada tengbangbi Leishungbam Monica. Hauzik tangkak asiga madilena bawahang thamjari maduri Pathfinder haiba analayeng gilamda sizinaba machine asina Laina makhal kaya masak khangdokpa ngambage amadi laina layong kaya khangba ngambage wahang asigi achumba paukom lagliba irai numit pawbagi manungda aikhogi email address airinfal@scienceserial@gmail.com da thabirau wahang amuktang ganing singjari Pathfinder haiba analayin gilamda sizinaba machine asina laina makhal kaya masak khangdokpa ngambage amadi laina layong kaya khangba ngambage Mamagi tara suba tangkakta thamjakhiba wahang lising anhinipal Google report ki matung ina web page kaya laikhibagi masigi achumba paukumdi trillion amani achumba paukum pibirakpa singi manungdagi lottery tawjaraga miyoi anikak khangatjare khangatlaba miyoi sing adudi phaknungdagi wahingbam santos success school class 8 utlaw mayai lekaidagi hanglem sonibala BSc agri tangkak sigi khangatlaba miyoi singda mana yen thorakadaba matam kona lauthok jarke